mayamda ai wahi pareng fajaba amatang haizage wahi pareng asidi you cannot raise a free bird and then shoot it for flying masigi nunggi oiba artha kari hairi habadu ekhuna munna thijaludraga su hairiba wahi pareng asigi literal oiba meaning ai mayamda haizage soiba yawga su mayam ngakpi gani nangna uchek ama maning makha tamna paiba hainaba paiba tamirba matungda pai haibagi damak uchek ado nangna hatpa or kap thabadi madu yade haibani hairiba wahi pareng ase yamna maru oi ngasigi aina mayamda lijaga doriba wari asiga hanamaktada agi crime gi wari asibu yengbiga doriba amadi tabiga doriba ahlaman ima iben ichechal maruk mapang sadra naharol kudingmakpu chesam nawasna taramna okchari amadi ikai khumna bu ochari ngasisu mayam gi damakta anoba crime gi wari ama pudra lakchari ngasigi crime gi wari asida haryana da yamna recently thokiba thodok amagi matangdani ngasigi crime gi wari asi kharadi complex oigani dubu mayamna wari si hobudagi loi fobu tabiragadi soidana gyan tagani khanjai hojikti mayam aigi crime gi wari asida amuk mai onsolasi chahi kunmanga surabi radhika mahusana haraubu nungaibata utlaga leijabini magi thamoida kaigumba ama khangningbagi interest laibata natana magi punsi fully enjoy torami adubu mathakta haikriba mayam sidi radhika gi punsi gi saruk amakhakni kaigino hairagadi angang oirikandagi hauna khutta racket pairakhrabi radhika magi profession tennis player amani mahak ichamchamba tennis player amanate haryana gi top 5 tennis player gi manungda mahak su amani masita su natana mahak yamna talent laiba focus amadi yamna discipline laibi sanaroi amasuni November 2024 fawada mahak international tennis forum gi women doubles ki ranking da mahak 113 rank fawa yoroklami mahak na 57 tournament participate torami masigi manungda gold tara nepal lorami radhika india gi mamangda maming leirabi tennis player sania mirza gi mahut chengadori ni haina wakalda khanjerami mahak ki kathokpa hotnaba kanba amadi tawba ngambagi magunse uraga mamagi wafam asida kananasu jingnaba amata forum de haibadi mahak tennis ki field da sania mirza gi mahut chirakadaba sanaroi ama oirakani haibasida adubu miyoibagi punsi tambangamde kaidawai sigani haiba kananasu khangde radhika gi manglan yamna chawrami adubu manglan asi machet tana kairami mahak ki career loisin mata natana ma masasu ngasigi sangsar se thadokuna chatkirami adubu khwaidagi nuaitriba wafam amadi radhika gi manglan ningba thungkidaba amadi sikhibase magi yeknaba amana oiraga nate mahagi imung manunggi minani radhika gi future amadi magi thawaibu munduna pukhibasi 10 July 2025 Gurugram gi sector 57 da laiba Susan Loki mafam sida joint family amagi imung da laibi radhika yadav yamna harau jerami kaigino hairagadi numit asi magi mamagi mapok numit de radhika gi mama fever tawraga laibana radhika na magi damak yamna akhanaba mathel ama thongaga surprise tawgi haina khalami ayuki pung taramakhai tarami matamsida ikhang khanghodana yum asigi ground floor da laiba radhika gi uncle Kuldip Yadav amadi magi machanupa Piyusna akanna makhol ama tarami second kharagi manungda akanna makhol asi hanjan tarakpadagi fast floor da laiba kitchen da cooker fokhai re khalami matamsida radhika yadav kitchen da chak ingjang thungaga leiribani yamna yangna mapa macha first floor da laiba kitchen tamna charaklami amadi kitchen da oirami sinja ubada makhoi anigi makhong leibak makha da taramde radhika floor mathakta ina pumcho chotlaga taraga leirami yamna thuna radhika bu Gurugram gi sector 56 da laiba hospital Asia Maringo da puraklami adubu laibak thibadi makoina hospital da purakpagi matamse khara thankirami radhika mamangdagi shirami adubu radhika cooker pokhaibadagi sibo oiramde nongmei maruna panbadagi sibani radhika gi misi ase accidentally sibanate murder ni haina lawrami maram asina ayuki pung 13 makhai tawa matamda hospital dagi police ta call torami police ki team ama hospital da laklami team amana radhika yadav ki yumna chatlami investigation di haurami adubu
Radhika gi imung manungdagi police na asengba pakum amata phanglamde yumgi kitchen crime scene oil mafam sida saithok laga leiriba Radhika gi e amadi faklang da tariba nongmei maru gi dakfam sidagi khangba ngamlami madudi Radhika mafam sida nongmei na kap laga hatpani haibase thodok asibu khangdaba saraga leiriba family gi members sing asi police na khara dhamki tawraga wahang pohang tawbada mamai thangda thodok asigi matangda Radhika gi mapa Deepak Yadav na confession tawraklami police ki mangda Deepak Yadav na tawkiba confession gi warol amuk tamin asi numit kharani ki mamangda aigi ichanupi gi lengjumda khara soklami maram asina mahak tennis sanaba lepag leirami mahak ki masagi academy lejarami mafam sida angang singda coaching pirami mahak na Wazirabad village da sangom loba chatpada mafam sigi miyoi singna nachanupi na tanba paisa charaga leirene hairaklami wafam asida mahak iyamna nungairamde miyoi kaya amasu magi machanupi ki character da yangsalami ichanupi da aine academy se close tawnaba hairami adubu mahak na yaramde masina aigi thamoida tension ama sagatlami amadi aigi ijat tasu yamna sokhalami ai tension amadi awabaga loinana leirami masigi tension sina maram oiraga ichanupina kitchen da chak injang thongi kanda aigi license nongmaina magi makhwangda kapani hairami confession asigi warol asi yengbadadi achumba asengba malagasu machin thiba kaya amasu yaurami mayam asi gyan tanaba hokhiba chahi kharagi mamangi Radhika amadi magi mapagi wari khangba darkar oi Haryana gi Gurugram da leiba Deepak Yadav yamna mai paklaba builder amani mahaki rumbara sanbagi income se lupa lakh tara dagi helami ngasi dagi chawrakna chahi kunmanga gi mamangda haibadi 23 March 2000 da imung asida Radhika pokhi paisa paibana maram oiraga machanupi gi schooling premium school singi manungda amma oiriba Scottish High International School da tamhalami mafam sigi chahi gi fees lupa lakh khara di oirami Radhika na larik tamna yam angang oirikandagi tennis sanaba haurami sanaba tanatana magi hotnaba kanba kathokpa amadi discipline na maram oiraga yamna naha oina tennis ki lamda miyamna khangnarami mayamna asa tawrami madudi nongmadi Radhika India gi next Sania Mirza oirakani haidana mayam sigi marakta Radhika Yadav ki mapa Deepak Yadav na hena thazarami hairiba mapa asinani machanupi hatpagi maram Samas ki minok maisha khangmangam dabadagini haikibado police no wahang pohang tawbada Deepak Yadav ta machanupi Radhika gi character da ngang na miyoi singi maming pinaba hairami adubu mahakna maming amata piba ngamlamde police na Wazirabad ta su chatlami mafam sida miyoi kundagi henba miyoi singda wahang pohang tawrami miyoi sing asida Deepak ki mari mata su yaurami makhoi mayamna Deepak Yadav na confession da haikiba wafam mayam sing ase makhoi na kaidawnungda haina kiba leite hairami Radhika mihat ki asengba motive thiraga leirikan tanjasida conspiracy theory ama anauba angle oina tholoklami angle asi atai ka sunate media na yamna pamnaba love jihad ki angle ni kaigino hargadi 20 June 2024 da karwa kauba music video album ama actor singer Inamul Hakka Radhika ka punna act tawrami masi chumnagi music video album amani adubu internet ta miyoi kaya amana magi mihat asigi justify tawnaраklami kamaina no hairagadi atop religion gi miyoi ga loinaba tinaba asida miyam gi mangda ijat lekha tadanaba Deepak Yadav na machanupi hatkhibani hainarami matau karamna Radhika ga Imam un Hakka thengnaki amuk khangminasi Punjab Tigers tennis team amani team asigi founder singi marakta actress ama oiribi Tapsi Panu su amani tennis team asigi mari lainana Tapsi Panu promotion shoot ama Delhi da tawraga leirami shoot asigi creative team da Inamul Haq thabak tawrami mafam sida Radhika na Inamul Haq ki teammate ta acting da interest oibagi wa haudoklami mahak ki phone number share tawraga makhoi gi mafam da acting ga mari leinaba thabak leiradi mangonda su chance ama piu hairami Radhika gi machine ahan bani madudi mahakna tennis nataba atopa line amada interest utpasi 2024 da karwa music video gi Radhika gi ming shortlist ta thoklami hairiba music video album asida Inamun Hakka puna thawak tawrami Radhika gi murder matung media channel kharana TRP ki damak fake narrative sandok pa horami misi asiga religion ga mari lainahalaga utpa horami
proof amata yaudana media channel na hairo music video album amadi inamul hakka affair laibagi hatpani haina utlami adubu achumba asengbadi moina hairiba mayam sidagi yamna lapna lotlaga lerami Radhika na music video album asi magi imung manungi permission lawro matungda shoot tawkhibani shooting ni matamda Radhika mamaga shooting to khomda lai isai asida fizeta sinda yengbada nungaitaba sin ama phawsu yaude iseng sengna hairabada Radhika gi family dagi music video album ase kaigumba problem amata lairamde Radhika amadi inamul haq moi ani regular interest lairamde chumnagi profession da artist ama oibagi contact tamak lairami music video album number lo shalakpada Radhika gi insta account deactivate tawkhirami inamul haq isai asigi finance cut amadi promotion gi matang da Radhika da WhatsApp ki through da contact tawroklami insta da collab post tawnabagi haibada Radhika na magi insta kaigumba maram kharagi deactivate tawkre hairami adubu matam khara lairaga active amuk oirkani su hairami police ki investigation da inam amadi Radhika gi love affair gi angle justify tawnaba evidence amata fanglamde sidagi amuk Karigi Damak Dipak Yadapna machanu pibu minungsi laitana hatlibuno haiba wahang sida amuk laklami Dipak Yadapna confession da haikiba wahaising adu yengagadi Radhika hatpagi maramse point ahum khak lakhotpa yai ahanbada machanu pina tanba paisa sijinaba ani subada tennis academy close tobagi wafam ahum subana machanu pigi character da mina wahang tawrakpa source kharagi matung inna yumgi akoibagi mioi kharana Radhika tennis sanabada short dress setpase yaningdabagi ngangnarami masina maram oiraga Dipak na machanu pigi character gi matangda ngangnabado tawa fanglame adubu ꯑꯩꯈꯣꯏꯅ ꯈꯟꯁꯤ ꯃꯁꯤꯅ ꯈꯛ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄ ꯑꯣꯏꯔꯒꯗꯤ ꯀꯩꯒꯤꯗꯃꯛ ꯃꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯇꯦꯅꯤꯁ ꯁꯥꯟꯅꯕꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯤꯅꯣ Radhika ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯇꯦꯅꯤꯁ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ Dipak Yadav ꯁ꯭ꯄꯣꯔꯠꯁ ꯑꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯄꯨ ꯁꯥꯟꯅꯍꯜꯂꯝꯃꯣꯏ ꯆꯍꯤ ꯀꯌꯥ ꯑꯃꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥ ꯃꯁꯥꯃꯛꯅ ꯄ꯭ꯔꯦꯛꯇꯤꯁꯇꯒꯤ ꯍꯧꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯑꯃꯗꯤ ꯃꯄꯥꯟꯗ ꯇꯧꯕ ꯇꯣꯔꯅꯥꯃꯦꯟꯠ ꯀꯌꯥ ꯑꯃꯗ ꯄꯨꯔꯒ ꯆꯠꯂꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯣꯜꯖꯔꯗ injury tawrami doctorna recovery thuna tawnabagi Radhika da matam khara tennis sanaba lepnaba hairami matam sida Radhika private tennis academy amada coach oina thabak tawrami new study Dipak Yadapna machanupi gi tennis academy ama lupa crore khara thadaraga hangdoklami hairami masi achumba oiramde Radhika masagi tennis academy amata oiramde ahanbada yumgi manakta leiba academy da coach ki thabak tawrami Radhika da angang mayam ama coaching gi lakpadagi mapana Gurugram gi sector 61 da leiba cricket academy gi mang da leiba tennis court asi thagi lupa lising kunthra ga manga piraga bhara da wairaga Radhika na angang mayam asibu pham asida coaching pirami miyam loina khanglami madudi Radhika masadagi magi mapa Dipak Yadav na machanupi gi sports career gi damak interest hena lawrami Mapa ama oina machanupi gi expenditure loinamak hulami Dipak Yadav ki imung paisa paibata natana mina su yamna ijat tawnaba imung amani asumna confession gi maru eba point sing ase yumpham yaudba ngakto oirami case asibu thijaliba officer gi matung inna Radhika gi mihat ase mangjongna plan tawraga hatpani hairami kaigino hairagadi Radhika hatpa numitchida Dipak na machanupa Dheeraj sangom lawrunaba mapanda chathankhirami sangom lawthok osin tawbagi thabakse Dipak na tatawbani police ki wahang pohongda Radhika gi mamana aidi kaimta khangde haiba wahi sikhak hairami magi wafam asi thazabadi khara wana thokani kaigino hairagadi achoba thodok ama thoaga iba thodok sigi maramda mamana khangde hairadi kanana thazagani postmortem gi report matung ina Radhika bu nongmaina kapase magi mamangdagi kapani khanglami adubu confession dadi Dipak na maningdagi kapi haikhibani mayamnadi khalambai yai Nongmei maningdagi kapkera mamangdagi kapkera anigi khetnaba karino murder di tawraga loikhre haidana kaigumba Nongmei se maningomdagi Kappaga hatpa oiradi murder se pre plan tawraga hatpani logani mi hatkadoriba mioi asina sigadoriba mioi asigi mit chanabadagi ngakthoknaba maningdagi kappo oiduni mit chanaba pamdabagi maram ama hekto oibi yai mamangdagi Kappaga hatpa oirabadi sauba phathaba ngamhodaba natragana khanghodabadagi tawbani haina logani mihat asida killer na victim asi mangdagi oina attempt tawrise victim asibu hatdabagi mangonda
achauba motive laibagini Dipakna Radhika hatpase maningdagi Kappaga Hatlini haina machin thige yauna thiribani maramdi mahakna Radhika hatlibase magi asauba control toba ngamdabadagi hatpa natte ikaibanu maram oiraga hatlini utnabani masidagi kai proof tawi habase amu khangminasi maningdagi nongmai Kappaga arthadi pre-plan tawraga hatpani case asida IPC section 302 natragana BNS section 101 gi makhada sibagi chairak natraga mapunchi chupa jail da laibagi dandi fangani mamangdagi nongmai Kappaga hatpa haibasina saubadagi hatpa natragana kudakta farokpa ithin amana hatpani case asida IPC section 304 natraga BNS section 106 pangani masigi chairakna maximum da punchi chupa jail da laiba adubu normally oina sahi taragi dandi se yamna pigali masina taklami Dipak Yadav machanu pigi mihat asida ma yamna ningam naktre haibase maram asina mahak thawaina sibagi chairak fangnaba hotnarami Dipak Yadav police na faraba matungda magi mayamba Vijay Yadav ta hairami aine chanu pibu hatkhrabani aibu farsi tawraga hatlu hatpagi asingu maramdi hairamde man hairakpase aigi mind se yamna disturb oiki mera dimag kharaf tha masini mana haikiba wahaisi adubu courta confession dagi postmortem report ne hena maru oina lawi amadi Dipak Yadav na machanupi Radhika mangdagi nongmai kapi haibasidi clear oirami amadi mahakna saubadagi tawkiba thodokni maram asina machanupi bu nongmai maru ama ani khakta nate pura nongmai maru marini criminology da masibu overkill haraga khangnei Radhika hatkadaba hapta ani watlikan mamangdagi makoi imungi environment da ahongba yam leirami yumasigi manungda kayuma kharadi leirami week anigi mamangdagi Radhika academy chatpada Mapa gi mahuta mamaga oin chatlami media channel na Radhika na instade reels sembagi Mapa na hatpani so hairami adubu police na Radhika hatpagi motive ka magi social media ga mari amatalina de hairami police na confession tawkhiba adudagi ahenba kayumta Radhika mi hat ki matangda fanglamde asengbagi di Radhika gi insta account private oina thamlami maki 68 followers amadi poster khaktamak thagatlame Radhika gi misi gi motive thiraga lairikan marak sida Radhika ki yamna close oiba marup masasu tennis sanaba Himanshika hogiba sahi tara dagi Radhika ga loinaraga pullaga lakhibani mahakna Radhika gi punshi amadi magi imungi oiba wafam khara वीडियो अमदा मयाम की मांगदा हाइदोरकलमे लोग क्या कहेंगे उनके पास हमेशा से ही सोसाइटल प्रेशर बहुत ज्यादा था और वो हमेशा ऑर्थोडॉक्स थे मतलब रोका टोकी हर चीज में रहती थी वो किसी से बात भी नहीं करती थी उसके घर पे फैमिली की याम स्ट्रिक्ट ओइबसे व्हाट्सएप मैसेज खरादगी सु खंगमंगलमी Radhika na magi hanagi former coach Ajay Yadav hojikna Dubai da settle tawraga leiba nupa asida WhatsApp ta last year October da message ama tharami matam khara yumdagi thoaga ningkha tamna Australia natragana Dubai da leyo pami harami yumda restriction yam leibana maram oiraga live se enjoy taw pami harami masigi su mathakta mahakna atopa country da leibada course kharasu tamnaba khalami tennis course asigi matung ina Dipak Yadav na Radhika gi tennis career gi obsession interest tennis player oiriba Radhika dagi helami Dipak Yadav na machanupi sumatagi tennis khakta da focus taw pamlami masigi damak mahakna paisa matam amadi resource mangonda loina thadarami pointsing asi khomhin bada 2024 da Radhika na acting the interest lairakpa amadi magi course da thakhiba message tagi atopa country da lairaga course kaika tamba masidagi mapa amadi macha anigi apambada khetnaba lakpa hore takpani Radhika Yadav tennis hanabata natana atopa mayam ama experience toba pamlami adumoinamak Radhika gi punsi akhoi gi asangba napi singna marakta san ama thadoklaba adubu san asigi mangakta thori ama pullaga akaknaba jaga kharakaktada chatpa yahanbagi mawung sida thamlami sumaina chahi kaya ama mahakpu fajilaga thambasida Radhika suffocation amadi emotional suffocation so oiraklami masigi wafam se Radhika na magi mapa da hairami matam sida Dipak na Radhika bu machanupi oina khak uramde ma ubada frustration oiba asawo faba amadi mangonda pressure su forami machaga maga mod khetnaba lakpadagi hairiba mayam se mapa oiriba Dipak Yadav ta forami masigi su mathakta miyam na machagi matang da ngangnaba magi ego da soklakpa miyamna amuk aina pokchaba ichana aina haiba ilaktabada kai haina khini khalame
Hairiba wakal mayam asina Deepak Yadavna machanupi Radhika Yadavpu Hatkhibani. Masini mayam masigi aigi crime masigi warisiko mapana machanupi si makhoi anigi marakta mot manartabadagi hatpa oidonika. Hojiki oina police na mamangdasu yaukhiba mihatpa oiriba Deepak Yadavna mane pikhiba confession si khaknatana police na Radhika Yadav yamna Maming Leirabi tennis player ase hatpagi atopa motive amata thiyo fangdeko. Masi tabada yamna nungaitbani ko asengbagidi mina kalaknabadagi mapada jajat haijilaga mapana wakhan khanthaba ngamdabadagi machanupi bu hatkhiba oigani haina khanjai thodok asi yamna fong sariba thodok amani ko masigi akupa warol sing hojik laktri hairiba wafam khara aina miyamgi mangda thamdakhriba khara sidi hojik mayamna tholakpa hore aduga karmadandi fangani court ki hearing kai ka hojik thodok asi June gi thada 2025 ki June gi thada thokhibana maram oiraga masigi akupa details si laktri ko wari asi loisandrikan mamangda mayamda aina yamna fajaba hogi wahi pareng amatang haijage ko wahi pareng asidi you cannot raise a free bird and then shoot it for flying. Masigi nunggi oiba artha haidraga su hairiba line sentence asigi artha ai mayamda haijage ko soibalan mag yaurga su mayam ngakpigani nangna uchek ama maning makha tamna paiba tambiraga paiba hayalaga pai haibagi damak mahakpu kapthabadi mahakpu hatpadi yade haibani.